side the black shoot up black shirt black dress up sing my grandson singly of different communities. Moise my masu singatani aduna magi last tribute when magi Paul Bearer again agi left side the pamani aduga som side the pamana magi imung eamani aduna sumaina short when haijige aduga akhoi program honaba isai Rolling on the Wheels of Time number 437 asi mayam sakminasi aduga program si chatanaba honasi. Invocation prayer Pausanbo Pamai Deacon Liamai Baptist Church in Fal Wangpuan Lukaisa Wine Aligo program Ting Wang Koga Belen Kaibo Tuza Kakain Tuke Ting Tang Garimbo Aliu Biu Jehovah Ting Wang Nogolong Seto Dija Twan Kiwe Rapiu aliu samai na dong to no lulung na piben kumza nang kumgop ja dam khailu ja haibo kadi piriga na ten na ngam kamja nang na kam sen bolulung ha lungja ten rui ja lung rap leng rapiu nang dam khaiye ajijan thainai aliu pau thiubo di Athuibo patu di rapiu nang na dam khai ja rapiu nang na pleng nang na ten khailu katiubo pleng assignment bi khai kami bo kadi piriga Pahana lungwangza na tinga su thainai katangbo rapiu na ten ngam kamza Pahana ten krabo te drui krabo pakhyang na haise ten thui thun thui luza patien pangam loi luza rapiu nang na daingkhai kame boting mi se tangza papum haise rapiu thainai mathak kyu khaizba me ate za rapiu aliugo todam aja rapiu aliugo ten don ngam kam haise Thank you, Rima Ten, Rapuna, Kakai, Karab, Nangansu, Nogo Toydam to Luniza, Nogo Hata Luniza. My Matthew Malintuza, Nabang Ikasonbo, Inia, Atiza, Aliugo, Tendon, Kamhaise, Nana Lusu Hakeluza, Aliuto Katampo, Tingwang Koga, Lutheran Hapu Nazare, my Jesus and Sukom, the Kanye. Amen. Batsalibaga, next scripture reading anatomy. Scripture reading ABC, Hoipa. Di Athuibo na mana hingringai da mana khwaidigi pamjaba Bible scripture moigi masusing amana patopigini matamdu lobiyo ngashigi scripture portion asi akhoi pupugi favorite verse ne enemy mayam amangda English na adum pabige 3 John chapter 1 verse 4 3 John chapter 1 verse 4 I have no greater joy than to hear that my children walk in truth. I have no greater joy than to hear that my children walk in truth. Tabi kiba mi mayam matak ta ishor na bor bibi ba oishino. Matangda
live tributes and laying of wreaths se an hamda moi family digi lobi boishnu moi gi family maraktige leader do nangang biba loi matungda moi mungsingna khodol piba laikatpa program do dum chatbi boishnu ngasi government asida ekhogi lengmei baptist church hall manungda aduga mapanda lengbi rakpa isorgi macha sing ekhogi ikai khumnaraba society gi leader allaman pastor deacon mayambu imungi taraptagi ekhogi thamoi manungdagi mayamu taramna salam ngaloinana okchari ngasi oi badi aina lepkhat pasi aigi etik sunate adugo imung mayamna imungi behalf tagi lepkhat piro haibagi damakta aina lepkhat chabani ai se magi kari haigra sanni lo haibatare sanni lo ni aikogi ipu asi mayamna khangbiriba duni yamna society ge damakta mi khuding ge damakta kathokpa adugumba ahan amani magi maramda aina ngangadabasi egi tiksu laichide adubu lepkhat labanana aina khangjaba kharasum haiba tare mana sangsarda magi thawai ga hakchang khainaba numit ase ngarang ni isor ge aseng basastra de ibugumna Genesis chapter 6 ke verse ahum madura sumye mi oi bagi hakchang kajat asidi leibak na semanena eigi ahing basor da dunoida matam khuding la leiroi aina nong madi muk lothok khigani haibadu ekoigi apau dagi magi asengba ahingba thawai do isorna muk lokhat pi khare adugo monument asida manipur dagi nongpok nongchuk awang kha dagi mayam nungsi bida lalak pagi damakta nakhoi bu hanna ekoigi thamoi na oksabani magi biography da loini ire aina haija drabasu adubu masira kiktang elaborate kiktang tawhajaning mani ipu ase angang oiringai dagi mayam gi seba torakpani mana pakhang pharakpa matamda chahi kunthra rom surakpa matamda nupi ama masak phajabi asida saukamleu haibase December ge tarik ahum 1953 da lohong mani isorgi sangda aikoye superintending pastor de matam da lohong bibne 1953 da adugi matungda isorna nungsi bidana macha yam poki nipa mari nupi mari poki nupi khwai de ahan adu sida phomna le kai thwai lu leu bhai magi makha dana kai diu dam leu aina koi kai diu dam leu hai badu ai gi nupi ni adudagi ahum subada kaijenang haina kajinbo haina masi isorna hana lobi khre adugi mathang da suni pa macha mamupok e kahwat siang haina kasingbo haina madusu isorna lobi ke magi nupi magi angang mayam sida phomi pol bearer oina su phomi adudagi amukka nupi macha mamukpo e namre dileu haidana sida phomduna lei mana ara seramapati da mayum pali adugi mathang da mukka ka hupuan bo haidana nipam cha mamukpo e madasu isorna nungsi bidana hana chatkre mapa ga loina na hojik magi macha nipa mari do su isor ge paradise la leiminai haibi damakta ekhoi isor bu thagatpa phongdok chari eton ba ningwang liu haina nupi macha mamuk lei ma chu hojik bombay da lai
lei mafam lapana ma lakpa ngamdre adum haina ekhogi ipu ase apau ase isorna nungsibi bagi ekhorom na haira hek sui bai mama pok na mama na hek pok thok padagi masak matau phajaba wang chawba pakhang ama oina por padu nupi phajaba ama thi dona isorna nungsiba ma nupi de so hana chatkre ado macha masu sing so mathang chali ma macha nupi ado ga masu mayam leri isor bu thagat si adum haina ma na sum chaw khalak basida ekhoina khang basi aina ma gi macha nupi lobu gi khang banatre mana pakhang oiringai da Tamenglong headquarter da palingai da hostel gi monitor oiramba matamada da Christian Endeavor ge president ga oiramba Christian Endeavor ge president oibasi karama matam da no harama class 5 6 tam matam gi wani pakhang phana matamada Christian Endeavor haibasida ekoi ge kuki naga yati su mar mayam tilama matam da mana Christian Endeavor ge president oina puramani adu dage sum mathang lala 1951 da masi tharo na pok pani adu tharo dage el pabram longni pabram da muk pale adu dage namtiram da muk pale imungi ahan laman gi matung ina sum palak pada namtiram da pal matam da ma nupi su thire adu dage masi larik yam tamangam da banena matam gi matung ina class 6 tambaloiraga oja ga oirabani namtiram da oja oiringe da isam jamna oja oide oja oibse kram mana private school ge oja ne namtiram aibasi barak turen ge wang madaching range namtiram range ahodi ge tausem range makru ga barak ki marak da labor range adu da namtiram asi British ki missing na second center Tamenglong headquarter ge second center oina semlam mani mapamada da mana oja oire hairaga oja oiba haibasi angang sing bu larik heihan na ba hot na bagwani kun mari manga ge angang sing sila ko matam da mana angang sing bu su yeng silli adu dagi class lo basi class matom da na class ani hum lo da lakpani adu da natra angang sing ge satro sa sing ge furit ka si su tubiram mani mana adana magi satro singna yamna nungsina ekhoge ojana ekhoge furit tubi e ekhoge furit segai ba mana men to bire haidra ningseng laba ekhoida sum wari sarak lami asum palak padagi mana matang loina e haidra roi magi biography da loina irabani adubu saurak na matang sum aina khang ba khiktang sum haijrake adudagi Jalangrong Union ge joint secretary oirami hai 1952 da 51-52 aduai da matam khara matam da Jalangrong office se ekhogi yum manakta ekhogi ipa David haibadi Jalangrong community da khwaidagi hana Christian oirama namri jinangge macha nipa ka phulung ke samthong na pok pani madu da Tamenglong na pok la ka phulung haibane pa du ge maming do David chukoi mana Jalangrong Union ge president oirame matam dan mana joint secretary oiraga makoina local newspaper the first local newspaper in Tamenglong samdin haina mathok lame kram haibda cyclone sign khutna tak laga moi sumna publish torame ekoi so dugu mo ubo phange adum haina mana seba torak pad adudagi amuka asida social involvement nakra haijabani matang orak pada mana 1958-60 da Jalangrong Union ge president oi president matam da Jalangrong Union ge president oi ba haibasi Tamenglong na yam go ba matam ne disturb area na taba not only disturb area military operation haiba army sing na laglaga kun ge missing bo nei na ba fu ba chai ba kun amadadi kun Gaumbura amabu may matakta pau na tiklaga sibai sing na question do matam ne adugo matam da ekoi ipu se Jalangrong Union ge president oirami ekoi na khallu bada matam da kaya muk waram gadra adugo matam adu da di
haireba 1958-60 asida Tamenglong na gari gi masak udri gari lambi su faudri motorcycle su laite mokhong mari pan su laite cycle su laite khongup su kari hai gane leather hai gano phi go khongup canvas tong la chat pa matam ni adugo matam da sibai sing na ot pa sibai sing e pot pu ba adugo matam da lan hai ba dara lan gum na yam na wa ba ai khoi ge national worker sing bu sibai sing na tan laga to ba matam na man president oiram ni adum haina lak pa sina ma se hojik ai khoi na asida iba sida Naga Integration Committee ge by president su oirami hai adudagi Naga Integration hai basi Indira Gandhi gi matam dani ekoi ga ozara risang gai singa moy asi Delhi da chat laga Naga gi problem ase kram hai na solve dogadra Indira Gandhi ga wari sana saraga Nagaland dagi Manipur dagi Naga mayam chat laga Delhi is da chat laga matam aduda paisa nungsa hojikan gomna yamna laina phangma matam su tati moi ge pocket money have krisu lai ponate Delhi da chalaga Indira Gandhi unaraga Naga ge issue ge maramda wari sarga sum lakba mato sum haina lakla ma si political social involvement da yam kana mayum makai thadok laga ai khoi ge society si kram haina build up to gadra hai ge mo ong da sum haina tor aduna social involvement gida sum kra hai biwani aduga asida yawda ba ma si ekoi gi an si one of the best sportsmen asida leiri ba mayam asidi mi ama ani na di urama yai ekoi di ground manak da yum ban manina ma sum matamada da pakhang phajaba wang chau ba oi banina ma si jeleng rong team gi goalkeeper ne ha matam da jeleng rong tim ga kuki tim ase hek sa ne atei na te atei tim na kuki ga Naga gi football ase annually Tamenglong ge ground ne sa na rame matam da mahak ase na goalkeeper mana ball pha ba si yam phaya ba ai khoi ma ge matau tam na ga ai ipu na Athuibo ge goal khut pha di asum doi ga hai ra khoi tam na ram mani adum hai na ma si one of the best sportsmen asum haina sulai society da mana activities to base asai hai bedugum na mana a Christian endeavor ge president oiba hai basidi yamak pone mana student oina endeavor ge Christian endeavor ge president oiba mage headmaster su pakhang aduba headmaster de president oidaba aduna headmaster ma bu thiktang kalakpa pakhang su khra phaba headmaster da ki masak su khra phaba khra wangba adum haina palak e haibu sum saurak la haibu wani adu da ki mathang da ma da muk politics da involved tore Manipur da khwai da ki hana electoral college haibu se karino haira ga MP khan bada Manipur da electoral college later bi member later bi MP khan ba yada banena Manipur da yan ana 1952 da electoral college linkali matam da han han boy na mana election le pas da free and frank haibu matam da paisa mari da shooting da na Athuibo bunung siba makai na bot view haibu matam da Aimol constituency ko rabe hojek na Tamai constituency Tamai and Tausem constituency Aimol constituency hai ko rabe Aimol haibu se krino hairaga matam da headquarter macha ma semlam mani circle officer hai matam da CEO of the circle officer na yang sinduna Aimol si Aimol constituency hai bedu da mana lep laga irai lai na board ka bani adu bukram hai na kabra paisa su tingde Athuibo board le bi nung siba makai na board piro kuki khangde Naga khangde ma bu nung si na board pi ba board ti kare tolop phangbana te hojekan ge MLA gumna tolop chaw na su khangde bolero si leite kari su leite khong na chatli bani khong na chapse one village to another village mage Aimol constituency hojek ekhoi na Tamai constituency ge ekhoi ge minister awangbo na hojek dori bagi area chup chaw bado makhong na ko chat
chalaga kak phei marakta nongju nongsa marakta chalakpa asum mato asum dona ahum lak ma si bot karakpa akhona khallura badi kaya waram gadra hojikti helicopter na chali gari na chali lambi phajare khongup phajaba tonge matam adogi member nataga MLA hairase adubri kanana su khangbi pornate masa matom dana jaisu ma pairaga humang joro joro lauraga village to village chatlam matamda oirakpa member ni haina hoje ekhoigi lengmei chin enau sana ichin enau singna haibedugumna really we should be grateful to him for such a leader Isona ekhogi marta ahan ba tharak ba leader hai ba chu yai a leader tai chu yam le ram ngani adabu asigumba government ge da yaw ba kat thok ba leader asi mana ahan bani matam adu da tolop su phangpon na te mo ke sitting allowance aina lupa chama yang kai chani gu mata phangam gi wani adagi mana chahi manga tam chahi tam ohum lakha rakha kramon tungda hekta pension su phangde matam kuina discuss toraba matam da hana puram khiba territorial council gi members sing su pension pifom thok e haina 1954 gi MLA Indian pension act haigadra adugi matung ena moina apply to bada phanglak bada 1983 adu waida mana tok padi yam phana kui kare 1983 adu waida ma pension macha ma phange kaya bra 350 rupees only lupa chahum yang kai da phangaga maduna macha nipan bu yokshara macha taruk bu yokshara ajum haina kan hot ne regai matama sida upai le da low suri ne se hoje kan ge MLA na minister amana low subra ekoi apau sina thang pai raga Zooming cultivation jungle cut le hairaga low suba chahi macha yok na ba macha sing thak na ba lairik lai su tam na ba so low su kanna suramba ex MLA asigum asi hoje kan ge MLA sing na khalura badi oira moida hairam da ado asum haina palak pani haibu ai gaina saurak na haibani adagi ahum subda masi church gi pastor so erami nam tiramda magi khunda khun mayam na nungsi dana nang pastor oibiro hai jabada da diula len si thadok laga muka khunda pastor oibachali khunda pastor oibde sam na sum pastor erga tok trema su kram haina egi church building asi sabang amgadra aina magi pastor ge tam manungda church building sarame yamwana ada church building sabalo eraga matam khar pastor eraga matam gi matung ena muk hanne infal muk kumlak here infal da kumak e hairaga muka asida settle dorga MBC da diken oiramba adu daga muka chi lengmai baptisar da hana established over matam na mi leida banina nang ahan ena pastor oibiro haina matam khar muk oibiba asiuma mathabak asi macha sum torami mana lengmai gi isei ama su le irami hai lengami hai matam adugi isei print over fc phagi nat abiani aduda makhong na chatle hai raga ahing chuk na praise da phom ga muk halakpa pung tara go masida muk halakpa lambi da kana su chattaba ningtham tha da hap khongrau cotton na ma chetle hai raga sum aina praise the pomami haina ka khulong dage hojeki na singjamai ge lambi rom da trun printing press chatlang sumwa na semiram ba isai ni adum haina ma si matamasi sum haina lelak pani adabu isona nung sibagi aikoina mayam na yeng mudu sangani hojekan ge MLA natraga hojekan ge officer si chahi hek thabak surab di pura dolan sai mari chahi tam ahum MLA karaga jingha gi yum macha amada infal da ising saw anirak sawrak pada mage mayum masi pan ma yadna MBC da hongdok tuna wana palama
macha masu mayam puraga sumna palak laga isor na nung siman nadagi ma ahan no rakpa hojike dongaram dai hai betare isor ge manak na potharam dai da yum macha masana na ba isor na mabu chance pi da mana hai isor na hakui ai yam thagat chari ai ahan ba de karisu leiram de adubu ai ge loiram dai punchi sida nang na aibu matam khara potha duna leinana ba yum sanana ba chance pi bi bagi damak ta yam nung shiri magi yum sabi ba amna hot na bi ba macha no pi amasida lusi hai na phomna lei nupi macha mo oram samana mapu gi mohot ta mana kan sura hai raga mi gi damak phaja drabasu ekhoi gi damak moi gi damak yam phaja ba ma po thaba ya ba RCC building macha ma saraga ma si sahi ani ngak tani mana do da po thaba sahi ani ge manung da sahi amadi pura ma phumung na muk lai kre sum haina mage khongchat asi mathang asum loislak pani adu oirabasu church na ekoi Imphal ge lengmai baptist church na nung CB bagi mage imung basu yam jengbi ekoi na pastor basu yam thagat chre church member mayam basu thagat chre ekoi imung na tawgada ba thabak bakhe do church na subi dana imung gi missing the invitee gum na nungai na leiba ei gum ningon mawa si hojik si humang na zero tora chen thok chen sin do da leiram ga da badu phiron phaja ba set le harga mayam mamang da lep khat ba chance pi ba asi kanana no harga ekoi gi lengmai baptist church gi pastor amasoma gi ministry da leiri ba mayam gi mapan da gi ne hana moi ba su thagat ba phongdok jabani asum haina ipu gi khongchat asi ahan bada khunda village palakpa pakhang pharba matung da class 8 ambalakpa class 8 ambalakpa da mage ojana ibungo nange chahi kaya no haibda oja ai khangde haiba adudi nama da chatlaga hangu haibdo mana larik tamadi tameng longda mama na leibade no magi journey muk chat pataba el pabram da longdi pabram da leiba matam da do yamna umang usong kari hagine kai sal da pik thana leibalam ne mana suti manung da chele har mama da hangba ima ojana hange egi chahi kaya no hai habde ibungo nangi chahi ro saurak pa chahi 35 gumo eram ngani aduni ma ko de load pa banana adu de mana 1923 asi magi te hiu era male haina adu de record orga magi oja da su atei nate tharon gi missionary haita oja let ko how haina kuki ama leirami mana adu ge record orga magi chahi se sum pa khalak pane sum haina khun de pan khalak puduna isona nung siduna praja gi seba do ba haita leader haibde khoi chu ikai jai do praja gi seba do basi makhan ge social leader, political leader, religious leader, family leader, tribe leader, haira worker haira sum haina parlak pasi asai magi masunu pi na su pabi khare 3 John 1:4 the 3 John ge kano da chapter 4 adu nataba masumana hai Ephesians chapter 6 verse 1 children obey your parents mana khwai de pam ne icha susa na mana pana hai bisi ilu ado na no hakki noi gi punsi da noi ne ning ba thungani so da bot pibi gani hai bisi mana pam jaba bible verse mane ekhoina sum dina ra mana eibu mage karini haigra san iloni haina lode macha gumna marak tang magi maruk gumna aibu sumna nungsibi adubo ngasi dagi hona di horen pung khra leiraga ma se leikhun na mukchang khragani do ekhoina isor ge saida sakpu gumna isor ge sorgo ge thongan dagi amuk una batare ekhoina church ge thongan unar ga sam do gumna ipu mu sorgo ge thongan da Mada lep laga welcome to what mit adu yang tri phau ba
ꯑꯩꯈꯣꯏ ꯏꯁꯥ ꯏꯁꯥꯒꯤ ꯊꯕꯛꯁꯤ ꯅꯣꯝꯅ ꯀꯟꯅ ꯍꯣꯠꯅꯁꯤ ꯍꯥꯏꯅ ꯂꯦꯡꯕꯤꯔꯛꯄ ꯃꯌꯥꯝ ꯑꯁꯤꯕꯨ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯊꯥꯒꯠꯄꯒ ꯂꯣꯏꯅꯅ ꯁꯤꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯕꯨ ꯊꯥꯒꯠꯆꯔꯤ Tuara kikun medung kosu beliau ni tengkrau dan je tengasulah imung gemi nata tahu kata bah program tu tahu biru Puan lu kasi lo. Mo itu main tau rin da ako gi pa Athuibo dai mai gi maram da phajana hai bi kre mai maram da hen na khangning ra di ako gi entrance da mai like a brief life account of and like chama le ram ni hen na khangning ma mi le di lo bi bi agani Baptist Church in Falagi, we buy Maranda, Aminaba, we church ki dikant, Menu Damo, the Bonmena Lara Lobio, the Matanga Church, Liamai Baptist Church in Falagi, men, women, and youth, Mogish Matamina Lobio. Ngasi numid asida, Hoigi leader of Biramba, D. Athuibo. Ngasi numit asigi program da lakpiriba social leadership, political leadership, religious leadership, mayambu Prabhu Jisu Krista ki mingda ekhoi Liangmai Baptist Church tagi mayambu salam tozari ekhoi ahan asi Ateda Hun Church Ateda Babram Dasu Namtiram Dasu Asamaina Magi Zoni si Satuna Mana Ahan Werapa Matamda Ekhoi Liangmai Baptist Church gi Ahan Amawena Adoga Pastor Amawena Pangbasi Ekhoi Liangmai Baptist Church Imphal Asilebak Yam Phabani Ado matam khra ekhoi gi church gi pastor waiduna adoga matungda su church gi elder waiduna deacon marakta siauduna ekhoi bu church asibu mana lusing birami mana pothadri phoba mahak asi ekhoi gi church gi damakta di yamna maru eba adoga ekhoi macha masu singi damakta da yamna kana khiba leader amani adoga mahagna tinnaba haibesi ahan busu magi angang sing macha thokpa sing masu thokpa sing busu marupni haiduna yam tinnaba heba ahan amasu waye
aduga mana lekai gi werabasu charge gi werabasu mana tawba yaba makhei asi mana angamba makhei asi tawbiramba leader amani zeleng rong gi khoi chinau label lon makhei asi mama lon mak dawn angang masungami mar gi lon su thadau gi lon werabasu khoi lon si yam khangba yam heiba adugumba leader amasuye aduga iseida hairagasu isei asisu composer suye aduga isei sakpusu yam heiba isei su yam sakningba ahan amasuye ekhoi liangmei gi dagi poklabasu liangmei sing ase north south leibasi lon amaga su phauna daba khun amagi lon ga khun amagi lon ase taba waba asigumba matamda mahak asi leader werai aduna mahak si hena masikri tosira habisi literature gi lamda asi ma hena changsili aduga isei bible asi maramda su hena changsile hairaga liangmei lon ase sab mana hanba habisi magi kretini habisi hajaningi do athuido hendo na liangmei singna su asmonda dugumba hanghoradi phagadaba adugi word to ekhoina meaning khangdabado e ahanduda challaga hangladi e hen gen tagadaba haibasi ayamba leibeni adugumba han asi ngasi lekhidaba haibasi ekhoigi yam mangjaba adugumba misak ni haibasi hajaningi aduga mahaksi lamyanba haiba ekhoi Temelong district yamna chawkhatringeda lambi thong leitringeda ekhoi bu luching biramba adogumba leader ama asi ekhoi gi irakta leikhidre adu laiba yam phabana akonmada magi potharam daida ekhoi church asida mana ekhoi ga fellowship lominare hairaga leiminaba ekhoi company oibiba si ekhoi liangmei church gidi leba yam phabani haibisi haijaningi aduna ngasi asi ipagi ekhoi leader gi ekhoi pastor oibiramba asigi punsi gi damaktada yam thagale ekhoi gi pastor oibiramba ekhoi ahan asibo haibisi magi punsida ekhoi liangmei church na phongdok chabani aduga ekhoi ahan nasi leikhidre adubo ekhoi church dadi ahoba amadi leire aduna ekhoi church gi liangmei church gi damakta su lakpiriba myam asi prashna tobiramo haibesi church romdagi haijaningi aduna myam bu e matam si yam laura roy aduna myam bu thagat jare yam nungaire haibesi church tigi haijabani thank you ibo present julu sai society dong men society women society youth society dong ya chra pen si khai sai wine ka chi khai chislo masina men society gi read ni adoga masina women society liangmei baptist church ki khai chabaga chakhai masina youth society gi akhoi an bu salam tawjaba adugumba presentation ni thank you mathangda Jelangrong Union Assam Nagaland Manipur gi mina matam silawiba oishnu
ngasi Uncle Athuibo daimai ekhoi mayam na nungsiba ahal ase ekhoi butha doktuna ishor mapamda chatkare ngasi apaugi condolence meeting asida lengbi ragriba ekhoi social organizing singi leaders sing politician leaders sing church leaders sing amadi eigi nungsiraba I'll still say Zelenglong isilinau sing Zelenglong Union gi president ama oina eina apobu khangba wari amani lay ayambadi aigi mangda lepkhiba speaker singna fazana pogi maramda ngangbikre aikoi Zelenglong na union na khangjaba ohe amani mayama pamda thamjari condolence message. The ZU Assam Manipur Nagaland and its frontal organization Zelenglong Women Union, Kabui Mothers Association Manipur, Zelenglong Football Association, Zelenglong Elder Forum for Peace Broker, Sagot Forum, and the Zelenglong people living in Assam, Manipur, and Nagaland shocked to hear the demise of Uncle Athuibo Daimai. He was the former president of ZU and the patrol member of Kabui Naga Association Plot Trustee Board. He breathed his last on 5/1/2022 at 7 a.m. at his residence, Dulaland. Athuibo was elected as an electoral colleague member in 1952, and in the year 1964, he was elected as a member of Manipur Territorial Council. He won 3 terms consecutively during his political career as a member of Manipur Legislative Assembly. He is one of the most senior-most leader of the Zelenglong Union. He served as a president of ZU for 2 terms, 1958 to 1960 and 1988 to 1991. He was a dedicated and far-sighted leader of the Zelenglong people. He was also one of the founding members of Naga Integration Committee among the Zelenglong community. He was a politician as well as a social activist. During his tenure of ZU presidency, he stood for peace, communal harmony, unity, and solidarity of different ethnic people living in Assam, Manipur, and Nagaland. His demise is a great loss for the Zelenglong community in particular, and the Naga people as a whole.
his yeoman service for the people of Manipur and his constant effort for the unity and solidarity of the Zelianglong people shall always be remembered in the days to come. The Zelianglong Union, Assam, Manipur, and Nagaland, on behalf of the frontal organization, share the pain and sorrow of the bereaved family and also extend our heartfelt condolence and pray to Almighty God that his soul may rest in peace. And asida ay nakitang ako'y Zelianglong gi former president sing na su ako'y laikidaba apo gi Birai family singbu heartfelt condolence pibiyu haina hairi aduga makoina point ani khakta aibu kitang et tawbiyo hai. Number 1, apo se India na 1947 da independent pangi aduga 48 ta MLA first oibase ekoi Zelianglong marakta ihan han bani haibase mayam khangbiu masi apo na su hairam da bayai aduga ekoi kana kana gi leaflet lairik phong batu chu yawram da bayai, but he is the first MLA of the first Manipur ki territorial council hairam bayai, if I'm not mistaken. Adugi ma se first MLA ne haibasi mayam kawigno. Second na apo se Zelianglong haiba mingthon di masu seng na hairam me angon du hairam me. This is organization name ko. Asi ekoi jati gi ming nate. Aduna ekoi jati taret nipan lebasi ekoi sininaw amatani masigi chumba ming thidok pada he is one of the elder. Aduki damakta apobu ekoi na krishu kawung amloy. But if I say apo means uncle, okay. Aduna masi mayam ningsing biu apo gumba till his last breath. Ekoi hojik pudi council sing tongan tongan na je may leng may rong may pui may kabui loy na lay, but till his last breath masi ekoi Zelianglong gi integrity and solidarity gi tabak tawram mi haibasi mayam kaubigno. Thank you.